वेस्ट बेंगल की हॉस्पिटल अमदा मथौ तौरिबा डॉक्टर अमा नुपी ओइबिगी इकाई खुमनबा मांगहल्लबा मतुंगदा तमथिना हारखिबगी थोंगु यानिंगदबा फोंगदोक्तुना ngasi ayuktagi hauna India pumbada Indian Medical Association na pung kungamari thabak lepagi khongjang changsilli Manipur dasu government private hospital amadi Lanai Diagnostic Center sing dasu khongjang asi saugutpo oina wakat khongjang haujik changsinnari Sija Hospital and Research Institute Langol dasu haujik hospital gi doctor nursing yauna staff singna thodok adabu yaning da phongdoktuna wakat mifam changsilli ngasigi nuidangi batamda kendal thanduna awabasu phongdokani hairi ngarang numidang pum mapan makai tarakpa matamda rims ki phamung chama leiba OBC girl hostel gi kada electric short circuit tholakpadagi maram oiduna mai chakpadagi yamna ka hena mang takpa oiramgadabadagi Manipur Fire Service ki team na matam chana changchinduna kanba ngamore haina Manipur Fire Service ki control room dagi thadorakpa cherol amada khangalagli Kangpopi district ki Loching Ching Paring dagi security force na thiba humbagi thabak chathabada yamlaba khusu khulai kya phagat khre Manipur police ki control room dagi thadorakiba cherol amagi batungina magazine ga konana 9mm gi pistol ama 12 bore gi single rifle ama 7.62 mm gi SLR ama magazine ga konana 9mm CMG ama long range improvised mortar ama short range improvised mortar ama charger yauna radio set ama MK3A2 grenade ama ICE-36 hand grenade ki detonator ama stun shell ani long range improvised mortar bomb ama short range improvised mortar bomb ama loinena namoi maru taraga mari phangbang ngamki hairi